नौना पुथोकदौरिबा ngamnaba lanfamse haina mingthonba Manipur feature film ge yaifa thoni thoram ama ngasi nungthil Manipur Press Club ta pangthokre film ase Manipuri nupi aibi taret ki tongan ba wari degi saknairaba filmmaker Osi Mairana screenplay tawraga film ama khaktang oina puthokadabani hairi aibi taret na punna story writer oiba film ase Manipur gi oina di ngamnaba lanfamse hairiba film asina ahanbo oigadawri film asigi lyrics amasung director Osi Mairana oiraga producer na Laisangthem Sanjit na oiri world expression na puthokadaba film asigi yaifa thoni thoram aduda social activist RK Nongdran Khomba Maitei additional commissioner Langpok Lakpam Prabhunanda retired colonel Dogra regiment T Robindro Sharma na thoram mapu athoiba mithung amasung akhanaba mithung oiki Athoba matamgi manungda miyamda uhannaba pandam thamliba film asida Avi Joyvidya RK Hemavati Ratna Lalita B Sorojini Surbala Luwangna jingbana maruoiba saktam langgadawri loinana film asigi music na nanaw sagol mang singer P Rajendra amadi makeup ta Dabo Wangkhai mayumna hairi ngasigi yaifa thoni thoram aga mari leinana Laisangthem Sanjitna producer oiba Osi Mairana direction piba short film Isin Tha amasung P Rajendra na saisakliba music video charoi tetu su haunabi matung ina fongdoktuna miyamda yanghanki lamasi kali kita makta miyamda utopi mulo hado hamdo ai ki mai ki tanta ko hamdo tumjage ngasi tema deba ki oi ba isu asida awana taraba deba sasi ngasi tena pang hauriba itung kimukta kai ni zaba makoi ki hunda akoi khana kali mo di baki da mutta katomba mangna tho kada miyam seni ba ngasi Manipur kita tulita da film asida kanana kari tawri bage kanana kari da mutta wari bage adugo sumba haba si kalino aramba kita tanam hatu mas tahu kita muka masih kita masih